Hello, ma'am. Good evening. Ngasi na Saireng nainaba ko UPSC maram UPSC ke syllabus ke matung ina ko Saireng UPSC syllabus yaw Saireng khara local ga naina sarake sumada matang aina pasaro khara thengna zuru material khara degi local saraga naina saraka doini ko ngasi aina local to Saireng se ani ni thangzam ibo bisake ko ꯑꯅꯧꯕ ꯊꯨꯡꯂꯕ ꯖꯤꯕ ꯍꯥꯏꯕ ꯑꯃꯒ ꯑꯗꯨꯒ ꯅꯣꯔꯣꯛ ꯄꯥꯇꯥꯜ ꯄ꯭ꯔꯤꯊꯤꯕꯤ ꯍꯥꯏꯕꯁꯤꯡꯒꯀꯣ ꯑꯅꯤꯁꯦ ꯂꯧꯈꯠꯆꯒꯦ ꯌꯨ ꯄꯤ ꯑꯦꯁ ꯁꯤ ꯁꯤꯂꯦꯕꯁꯇ ꯌꯥꯎꯕ ꯁꯩꯔꯦꯡ ꯑꯅꯤꯅꯤꯀꯣ ꯌꯨ ꯄꯤ ꯑꯦꯁ ꯁꯤꯒꯤ ꯀꯩꯅꯣꯁꯨ ꯍꯥꯞꯆꯔꯛꯀꯅꯤꯀꯣ ꯑꯩꯅ ꯌꯨ ꯄꯤ ꯑꯦꯁ ꯁꯤꯗ ꯃꯃꯥꯡ ꯆꯍꯤꯗ ꯍꯪꯈꯤꯕ ꯀꯣꯏꯁꯟ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯅ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯅꯤ ꯑꯗꯨꯗꯨꯒ ꯁꯩꯔꯦꯡꯁꯤꯒꯤ ꯍꯥꯏꯗꯤ ꯅꯩꯅꯕꯗ ꯅꯨꯡꯉꯥꯏꯅꯕ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯃꯤꯁꯨ ꯑꯗꯒꯤ ꯕꯦꯡꯒꯂꯤꯒꯤ ꯃꯤꯁꯨ ꯅꯩꯅꯕꯗ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯩ ꯏꯪꯂꯤꯁꯇ ꯂꯣꯏꯅ ꯏꯊꯣꯛꯑꯕꯅꯤꯀꯣ ꯑꯗꯨ ꯃꯌꯥꯝꯒꯤ ꯀꯥꯟꯅꯒꯗ꯭ꯔꯅ ꯈꯜꯂꯒ ꯑꯩꯅ ꯅꯩꯅꯖꯕꯅꯤ ꯀꯥꯟꯅꯕꯤꯔꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯍꯧꯔꯁꯤꯀꯣ ꯊꯥꯡꯖꯝ ꯄꯤꯁꯛ ꯊꯥꯡꯖꯝ ꯄꯤꯁꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡ ꯏꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯦꯕꯀꯣ ꯃꯣꯗꯔꯅꯤꯁꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯥꯁꯦ 1948ꯇ ꯄꯣꯛꯑꯦ ꯏꯟꯗꯤꯌꯥꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯐꯪꯉꯕ ꯃꯇꯨꯡꯗ 1948ꯇ ꯄꯣꯛꯑꯦ ꯑꯗꯣ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯏꯟꯗꯤꯌꯥꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯐꯪꯉꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯇꯤꯜꯂꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯗꯒꯤ ꯀꯔꯤ ꯀꯔꯥ ꯁꯤꯆꯨꯋꯦꯁꯟꯁꯤ ꯌꯥꯝ ꯐꯠꯇꯕꯀꯣ ꯍꯥꯏꯗꯤ ꯒꯣꯚꯔꯟꯃꯦꯟꯁꯤꯁꯨ ꯌꯥꯝ ꯐꯠꯇꯕ ꯑꯗꯒꯤ ꯀꯔꯞꯁꯟ ꯍꯦꯟꯒꯠꯂꯛꯄ ꯑꯗꯒꯤ ꯏꯟꯗꯤꯌꯥꯗ ꯇꯤꯟꯕꯗꯒꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯅꯥꯠ ꯀꯜꯆꯔ ꯃꯥꯟꯅꯗꯕ ꯃꯤ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯀꯜꯆꯔꯗ ꯃꯔꯤꯡ ꯃꯔꯥꯡꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯄꯀꯣ ꯑꯗꯨꯗꯒꯤ ꯑꯅꯧꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯄꯀꯣ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯐꯖꯔꯕ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯆꯠꯅꯕꯤꯁꯦ ꯀꯟꯕ ꯉꯝꯃꯛꯇꯕ ꯑꯗꯒꯤ ꯑꯃꯨꯛ ꯀꯔꯞꯁꯟ ꯑꯗꯒꯤ ꯃꯤ ꯐꯠꯇꯕꯒꯤ ꯆꯥꯡꯁꯦ ꯍꯦꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯀꯂꯤ ꯆꯨꯛꯀꯤ ꯃꯤꯒꯤ ꯍꯥꯏꯗꯤ ꯆꯥꯡꯁꯦ ꯍꯦꯟꯖꯜꯂꯛꯄ ꯑꯗꯨꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯅ ꯂꯩꯁꯤ ꯂꯩꯊꯣꯟꯕ ꯋꯥꯍꯩꯅ ꯁꯩꯔꯦꯡꯁꯦ ꯐꯖꯅ ꯏꯔꯝꯕꯁꯦ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯂꯩꯁꯤ ꯂꯩꯊꯣꯟꯕ ꯋꯥꯍꯩꯅꯒ ꯏꯔꯛꯇ꯭ꯔꯦꯕ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯕ ꯋꯥꯍꯩ ꯀꯣ ꯑꯗꯒꯤ ꯍꯥꯏꯗꯤ ꯑꯗꯨꯗꯨꯒ ꯃꯄꯣꯡꯗꯣꯛꯁꯤꯁꯨ ꯑꯁꯥꯎꯕꯒꯤ ꯃꯄꯣꯡꯗꯣꯛꯀꯨꯝꯕ ꯃꯄꯣꯡꯗꯣꯛ ꯐꯣꯡꯗꯣꯔꯛꯄ ꯑꯗꯨꯒꯨꯝꯕ ꯃꯇꯝꯒꯤ ꯀꯕꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯦꯕꯀꯣ ꯃꯥꯅ ꯈꯤꯇꯪ ꯊꯦꯡꯉꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁ꯭ꯔꯤ ꯕꯤꯔꯦꯟ ꯍꯣꯏ ꯑꯗꯒꯤ ꯑꯣꯖꯥ ꯅꯤꯂꯀꯥꯟꯇ ꯀꯣ ꯑꯦꯂꯥꯡꯕꯝ ꯅꯤꯂꯀꯥꯟꯇ ꯃꯣꯏꯅ ꯏꯕꯤꯔꯝꯕ ꯃꯣꯏꯁꯤꯅ ꯈꯔ ꯉꯟꯅ ꯂꯩꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯒ ꯊꯥꯡꯖꯝ ꯏꯕꯣꯕꯤꯁꯛ ꯑꯗꯒꯤ ꯁ꯭ꯔꯤ ꯕꯤꯔꯦꯟꯁꯤꯅ ꯈꯤꯇꯪ ꯊꯦꯡꯊꯔꯛꯄ ꯃꯇꯝꯒꯤꯗ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯣꯖꯥ ꯊꯥꯡꯖꯝ ꯏꯕꯣꯕꯤꯁꯛꯁꯦ ꯃꯥꯅ ꯏꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦꯀꯣ ꯃꯥꯅ ꯏꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯑꯃꯅ ꯑꯄꯥꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯏꯕ ꯊꯋꯥꯏ ꯍꯥꯏꯁꯦ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯉꯥꯛꯇꯅꯤꯀꯣ ꯑꯩ ꯁꯤꯗ ꯅꯩꯅꯔꯤꯁꯦ ꯁꯤꯡꯅꯕ ꯀꯣ ꯅꯣꯔꯣꯛ ꯄꯥꯇꯥꯜ ꯄ꯭ꯔꯤꯊꯤꯕꯤ ꯁꯤ ꯅꯣꯔꯣꯛ ꯄꯥꯇꯥꯜ ꯄ꯭ꯔꯤꯊꯤꯕꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯐꯪꯅꯤꯀꯣ ꯃꯥꯁꯦ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯐꯪꯗꯣꯏꯅꯦꯕ ꯁꯤꯗꯩꯁꯤꯗ ꯅꯣꯔꯣꯛ ꯄꯥꯇꯥꯜ ꯄ꯭ꯔꯤꯊꯤꯕꯤ ꯍꯥꯏꯁꯤꯗ ꯑꯗꯒꯤ ꯕꯨꯠ ꯑꯃꯁꯨꯡ ꯃꯩꯈꯨ ꯀꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯩꯅꯗꯣꯔꯤꯕ ꯁꯩꯔꯦꯡ ꯑꯅꯤ ꯍꯥꯏꯗꯤ ꯅꯣꯔꯣꯛ ꯄꯥꯇꯥꯜ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯁꯤꯒꯤ ꯂꯥꯏꯔꯤꯛ ꯅꯣꯔꯣꯛ ꯄꯥꯇꯥꯜ ꯄ꯭ꯔꯤꯊꯤꯕꯤ 1985ꯗ ꯐꯣꯡꯕꯁꯤꯗꯒꯤ ꯂꯧꯊꯣꯔꯛꯇꯣꯏꯅꯦꯕ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯐꯪꯕ ꯂꯥꯏꯔꯤꯛꯁꯤꯗꯒꯤꯅꯤꯀꯣ ꯑꯗꯨꯒ ꯕꯨꯠ ꯑꯃꯁꯨꯡ ꯃꯩꯈꯨꯝꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯅꯧꯕ ꯊꯨꯡꯂꯕ ꯖꯤꯕꯁꯦ ꯁꯤꯁꯦ ꯂꯧꯊꯣꯔꯛꯇꯣꯏꯅꯦꯕ ꯌꯦꯡꯉꯁꯤꯀꯣ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗꯁꯦ 1997ꯗ ꯐꯪꯈꯤꯕꯅꯤ ꯌꯦꯡꯉꯁꯤ ꯁꯩꯔꯦꯡꯗꯣ ꯃꯥꯒꯤ ꯈꯨꯏꯁꯦ ꯑꯝꯇꯪ ꯍꯥꯏꯔꯝꯒꯦ ꯈꯨꯏꯁꯦ ꯀꯔꯦꯝꯅꯕꯅꯤꯀꯣ ꯃꯇꯝꯗꯨꯗ ꯂꯩꯔꯝꯃꯤꯕ ꯐꯠꯇꯕ ꯆꯠꯅꯕꯤ ꯑꯗꯒꯤ ꯀꯔꯞꯁꯟ ꯑꯗꯒꯤ ꯑꯅꯧꯕ ꯆꯠꯅꯕꯤ ꯑꯗꯒꯤ ꯑꯅꯧꯕ ꯆꯠꯅꯕꯤ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯄ ꯑꯗꯒꯤ ꯃꯤ ꯐꯠꯂꯛꯇꯕꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯨ ꯀꯔꯦꯝꯅꯕꯅꯤꯀꯣ ꯁꯇꯥꯏꯔꯤꯀꯦꯜ ꯑꯣꯏꯅꯀꯣ ꯑꯗꯒꯤ ꯅꯣꯡꯆꯨꯞꯂꯣꯝꯒꯤ ꯃꯇꯝꯗꯨꯒꯤ ꯑꯅꯧꯕ ꯄꯣꯏꯠꯀꯤ ꯃꯇꯧꯁꯨ ꯇꯝꯃꯤ ꯃꯥꯁꯦꯀꯣ ꯏꯃꯦꯖꯔꯤꯒꯨꯝꯕ ꯈꯨꯗꯝ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯗꯥꯏꯔꯦꯛ ꯍꯥꯏꯗꯕꯤꯗ ꯀꯩ ꯍꯥꯏꯅꯤ ꯑꯇꯣꯞꯄ ꯄꯣꯠ ꯑꯃꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯅꯠꯇ꯭ꯔꯒ
ꯅꯥꯀꯣꯏꯅꯅ ꯍꯥꯏꯔꯒꯀꯣ ꯃꯤꯁꯤꯗ ꯅꯥꯀꯣꯏꯅꯅ ꯍꯥꯏꯔꯒ ꯇꯧꯕ ꯁꯩꯔꯦꯡꯁꯤꯅ ꯌꯥꯝꯅ ꯅꯝꯃꯦꯕꯀꯣ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯍꯥꯏꯗꯕꯤꯗꯀꯣ ꯑꯗꯒꯤ ꯑꯁꯥꯎꯕ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯃꯥꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯁꯥꯎꯕ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯑꯣꯖꯥꯁꯤꯗꯁꯨ ꯑꯗꯨꯝ ꯆꯦꯜꯂꯦ ꯑꯣꯖꯥ ꯄ꯭ꯔꯣꯐꯦꯁꯔꯁꯤꯗ ꯀꯩꯅꯣ ꯑꯗꯨꯗꯨꯅ ꯃꯥꯅ ꯏꯔꯛꯄ ꯁꯩꯔꯦꯡꯁꯤꯡꯁꯦ ꯑꯁꯥꯎꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯏꯕ ꯁꯩꯔꯦꯡꯗꯨꯒ ꯆꯞ ꯃꯥꯟꯅꯩꯕꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯃꯣꯗꯔꯅꯤꯇꯤꯒꯤ ꯏꯍꯧꯗ ꯃꯥꯁꯤꯅ ꯍꯥꯏꯗꯤ ꯑꯅꯧꯕ ꯆꯦꯟꯖ ꯃꯌꯥꯝꯁꯦ ꯄꯥꯝꯃꯛꯇꯕ ꯀꯣ ꯑꯅꯧꯕ ꯆꯦꯟꯖ ꯃꯌꯥꯝꯁꯦ ꯄꯥꯝꯃꯛꯇꯕ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯏꯗꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯅꯥꯠ ꯀꯜꯆꯔꯗꯕꯨ ꯑꯣꯏꯔꯣ ꯂꯣꯟꯗꯕꯨ ꯑꯣꯏꯔꯣ ꯑꯗꯨꯗꯣ ꯄꯥꯝꯃꯛꯄ ꯃꯇꯝꯗꯨꯒꯤ ꯍꯥꯏꯗꯤ ꯀꯕꯤꯒꯤ ꯃꯣꯗꯔꯅꯤꯇꯤꯒꯤ ꯏꯍꯧꯗꯣ ꯑꯗꯨꯗꯁꯨ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯀꯩꯅꯣ ꯀꯕꯤ ꯑꯃꯈꯛꯅꯤꯀꯣ ꯑꯗꯨꯒ ꯑꯅꯧꯕ ꯊꯨꯡꯂꯕ ꯖꯤꯕꯁꯦ ꯄꯥꯃꯤꯟꯅꯔꯁꯤꯀꯣ ꯑꯅꯧꯕ ꯊꯨꯡꯂꯕ ꯖꯤꯕ 1969ꯗ ꯏꯕꯅꯤꯀꯣ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯄꯥꯏꯕ ꯊꯋꯥꯏ ꯀꯣ ꯑꯄꯥꯏꯕ ꯊꯋꯥꯏꯁꯤꯗ ꯑꯩ ꯉꯁꯥꯏ ꯁꯣꯏ ꯑꯄꯥꯏꯕ ꯊꯋꯥꯏꯗ ꯑꯣꯏꯒꯗꯕ ꯑꯅꯧꯕ ꯊꯨꯡꯂꯕ ꯖꯤꯕꯁꯦ ꯑꯄꯥꯏꯕ ꯊꯋꯥꯏ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯤꯗꯒꯤ ꯂꯧꯊꯣꯔꯛꯄꯅꯤꯀꯣ ꯌꯦꯡꯉꯁꯤ ꯄꯥꯔꯁꯤꯀꯣ ꯁꯃꯨꯗ꯭ꯔ ꯇꯔꯦꯠꯀꯤ ꯒ꯭ꯌꯥꯟ ꯈꯣꯝꯖꯤꯜꯂꯒ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯅꯁꯥꯅ ꯅꯤꯡꯊꯧ ꯁꯦꯝꯖꯕ ꯍꯦ ꯃꯤꯑꯣꯏꯕ ꯁꯤꯗꯩꯁꯤꯗ ꯍꯦ ꯃꯤꯑꯣꯏꯕ ꯍꯥꯏꯔꯤꯁꯦ ꯁꯤꯕꯨꯅꯤꯀꯣ ꯃꯥꯅ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯁꯤꯕꯨꯗꯨꯅꯤꯀꯣ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯃꯨꯗ꯭ꯔ ꯇꯔꯦꯠ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜꯒꯤ ꯑꯣꯁꯤꯟ ꯇꯔꯦꯠꯁꯤꯅꯤꯀꯣ ꯍꯥꯏꯗꯤ ꯑꯣꯁꯤꯟ ꯃꯌꯥꯝ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨꯒꯤ ꯑꯣꯁꯤꯟ ꯇꯔꯦꯠꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯖꯒꯠ ꯊꯨꯡꯅꯕ ꯆꯠꯂꯨꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤꯀꯣ ꯖꯒꯠ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯁꯦ ꯊꯨꯡꯅꯕ ꯆꯠꯂꯨꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯑꯗꯨꯗꯒꯤ ꯒ꯭ꯌꯥꯟ ꯈꯣꯝꯖꯤꯜꯂꯒ ꯍꯥꯏꯕꯗꯤ ꯅꯣꯂꯦꯖ ꯈꯣꯝꯖꯤꯜꯂꯨꯔꯒ ꯅꯣꯂꯦꯖ ꯇꯥꯟꯁꯤꯜꯂꯨꯔꯒ ꯍꯩꯖꯤꯜꯂꯨꯔꯒꯀꯣ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯀꯣ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯍꯥꯏꯗꯤ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯄꯨꯝꯅꯃꯛ ꯁꯤꯗꯒꯤ ꯀꯣ ꯅꯁꯥꯅ ꯅꯤꯡꯊꯧ ꯁꯦꯝꯖꯕ ꯍꯥꯏꯕꯀꯣ ꯅꯣꯂꯦꯖ ꯇꯥꯟꯁꯤꯜꯂꯨꯔꯦ ꯀꯣ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯅꯣꯂꯦꯖ ꯇꯥꯟꯁꯤꯟꯕꯗꯒꯤ ꯃꯥꯁꯦ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛꯇꯒꯤ ꯃꯥꯅ ꯂꯤꯗꯔ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯟꯖꯔꯛꯑꯦ ꯀꯣ ꯂꯤꯗꯔ ꯑꯣꯏꯔꯦ ꯅꯤꯡꯊꯧ ꯑꯣꯏꯔꯦꯅ ꯃꯁꯥꯅ ꯈꯟꯖꯔꯦ ꯑꯗꯨꯗꯨꯅꯦ ꯅꯣꯂꯦꯖ ꯇꯥꯟꯁꯤꯜꯂꯨꯕꯗꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯈꯟꯖꯔꯛꯄꯗꯨꯗꯅꯦ ꯃꯥꯅ ꯅꯁꯥꯅ ꯅꯤꯡꯊꯧ ꯁꯦꯝꯖꯕ ꯍꯥꯏꯁꯦꯀꯣ ꯑꯗꯣ ꯃꯤꯑꯣꯏꯕꯗꯅꯤꯀꯣ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯀꯝꯗꯧꯔꯦ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯔꯦꯗꯣ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯍꯧꯖꯤꯛꯇꯤ ꯀꯝꯗꯧꯔꯦ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯔꯦ ꯃꯤꯅꯤꯡꯗꯤ ꯃꯁꯥꯅ ꯇꯧꯖꯔꯨꯕ ꯊꯕꯛꯅ ꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯀꯝꯗꯧꯔꯦ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯔꯦ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯧꯖꯔꯨꯕ ꯊꯕꯛꯇꯨꯅ ꯀꯣ ꯃꯗꯨꯗꯨꯅ ꯐꯠꯇꯕ ꯑꯣꯏꯔꯛꯑꯒ ꯃꯥꯕꯨ ꯁꯤꯅꯕ ꯃꯉꯣꯟꯗ ꯐꯠꯇꯕ ꯇꯥꯕꯗꯨꯅꯤꯀꯣ ꯍꯥꯏꯅꯩꯁꯦ ꯍꯥꯏꯗꯤ ꯃꯥꯅ ꯄꯣꯡꯖꯔꯨꯕ ꯃꯥꯅ ꯇꯧꯔꯨꯕ ꯊꯕꯛꯁꯦ ꯍꯧꯖꯤꯛ ꯁꯩꯔꯦꯡꯁꯤꯗ ꯄꯜꯂꯤꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯈꯣꯝꯖꯤꯜꯂꯒ ꯒ꯭ꯌꯥꯟ ꯍꯩꯔꯦ ꯁꯤꯡꯉꯦꯅ ꯍꯥꯏꯗꯤ ꯊꯋꯥꯏ ꯄꯥꯟꯕ ꯃꯌꯥꯝꯁꯤꯒꯤ ꯃꯥꯌꯣꯛꯇ ꯍꯥꯏꯗꯤ ꯊꯋꯥꯏ ꯄꯥꯟꯕ ꯀꯩꯅꯣꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝꯁꯤꯗꯒꯤ ꯃꯊꯛꯇ ꯂꯩꯔꯦꯅ ꯈꯟꯖꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨꯅꯦꯕ ꯍꯥꯏꯗꯤ ꯅꯤꯡꯊꯧ ꯁꯦꯝꯖꯕ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯔꯨꯕꯗꯒꯤ ꯀꯣ ꯍꯦꯜꯂꯦ ꯄꯣꯡꯉꯨꯕꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯜꯂꯦꯅ ꯈꯜꯂꯨꯕꯗꯒꯤ ꯀꯣ ꯍꯧꯖꯤꯛꯇꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯦ ꯍꯥꯏꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯇꯧꯕ ꯀꯦꯔꯦꯛꯇꯔꯁꯤꯡꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯇꯧꯕ ꯀꯦꯔꯦꯛꯇꯔꯁꯤꯡꯁꯦ ꯀꯥꯎꯟ ꯑꯝꯇ ꯇꯧꯊꯣꯛꯁꯤꯀꯣ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛꯇꯒꯤ ꯅꯁꯥꯅ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯈꯟꯖꯕꯁꯦ ꯁꯤꯁꯦ ꯀꯦꯔꯦꯛꯇꯔ ꯅꯝꯕꯔ 1ꯅꯦꯕ ꯃꯤꯑꯣꯏꯕꯒꯤ ꯀꯦꯔꯦꯛꯇꯔ ꯅꯝꯕꯔ 1ꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯁꯦꯀꯦꯟ ꯍꯥꯏꯗꯤ ꯁꯦꯀꯦꯟ ꯊꯤꯡ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯐꯖꯕ ꯑꯣ ꯃꯃꯤꯠ ꯇꯥꯡꯈ꯭ꯔꯦ ꯎꯕ ꯉꯝꯗ꯭ꯔꯦ ꯅꯨꯡꯁꯤꯕ ꯑꯆꯨꯝꯕ ꯐꯖꯕ ꯀꯣ ꯃꯃꯤꯠ ꯇꯥꯡꯈ꯭ꯔꯦ ꯎꯕ ꯉꯝꯗ꯭ꯔꯦ ꯅꯨꯡꯁꯤꯕ ꯑꯆꯨꯝꯕ ꯑꯣ ꯃꯃꯤꯠ ꯇꯥꯡꯈ꯭ꯔꯦ ꯎꯕ ꯉꯝꯗ꯭ꯔꯦ ꯁꯤꯗ ꯀꯕꯤꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯃꯤꯑꯣꯏꯕꯗꯅꯤꯀꯣ ꯃꯤꯑꯣꯏꯕꯗ ꯀꯔꯤ ꯉꯁꯤꯒꯤ ꯀꯦꯔꯦꯛꯇꯔ ꯅꯝꯕꯔ ꯐꯖꯕ ꯍꯥꯏꯕ ꯀꯦꯔꯦꯛꯇꯔ ꯑꯃ ꯂꯩꯔꯦ ꯀꯣ ꯑꯗꯒꯤ ꯀꯣ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯀꯦꯔꯦꯛꯇꯔ ꯑꯃꯒ ꯂꯩꯔꯦ ꯑꯆꯨꯝꯕ ꯍꯥꯏꯕ ꯀꯦꯔꯦꯛꯇꯔ ꯑꯃꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯒ ꯁꯥ ꯉꯥꯁꯤꯒ ꯀꯔꯤꯗ ꯈꯦꯠꯅꯒꯦꯕ ꯁꯥ ꯉꯥ ꯍꯥꯏꯕꯁꯤꯒ ꯃꯤꯑꯣꯏꯕꯁꯤꯒ ꯀꯔꯤꯗ ꯈꯦꯠꯅꯩ ꯁꯥ ꯉꯥꯁꯤꯗꯤ ꯍꯥꯏꯗꯤ ꯐꯖꯕ ꯃꯁꯛ ꯈꯪꯗꯦ ꯀꯣ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯦ ꯑꯆꯨꯝꯕ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯑꯗꯣ ꯃꯤꯑꯣꯏꯕꯗꯤ ꯁꯤꯁꯦ ꯈꯪꯉꯦꯕ ꯐꯖꯕ ꯅꯨꯡꯁꯤꯕ ꯑꯆꯨꯝꯕꯗꯤ ꯈꯪꯉꯦꯕꯀꯣ
ꯑꯗꯨꯗꯨꯅꯕꯨ ꯃꯥꯁꯦ ꯃꯤꯑꯣꯏꯕꯅꯤ ꯍꯥꯏꯔꯛꯏꯅꯦꯕ ꯍꯥꯏꯗꯤ ꯃꯁꯤꯒꯨꯝꯕ ꯐꯖꯕ ꯑꯆꯨꯝꯕ ꯅꯨꯡꯁꯤꯕꯁꯦ ꯈꯪꯕꯒꯤ ꯃꯤꯑꯣꯏꯕꯅꯦꯅ ꯍꯥꯏꯔꯛꯏꯅꯦ ꯏꯁꯣꯔꯅ ꯁꯥꯔꯛꯄꯗꯗꯤ ꯁꯤꯁꯦ ꯍꯥꯞꯄꯒ ꯁꯥꯔꯛꯏꯅꯦꯕ ꯑꯩꯈꯣꯏꯗ ꯐꯖꯕ ꯅꯨꯡꯁꯤꯕ ꯑꯆꯨꯝꯕꯁꯦ ꯆꯠꯂꯨ ꯍꯥꯏꯅ ꯀꯣ ꯑꯗꯨꯗꯨꯕꯨ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯀꯦꯔꯦꯛꯇꯔꯁꯦ ꯀꯩꯅꯣ ꯃꯤꯒꯤ ꯁꯤꯁꯦ ꯃꯤꯒꯤ ꯀꯦꯔꯦꯛꯇꯔ ꯑꯣꯏꯗꯣꯏꯅꯦꯀꯣ ꯃꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯗꯩꯁꯤꯗ ꯆꯠꯂꯤꯕ ꯃꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯃꯥꯅ ꯃꯃꯤꯠ ꯇꯥꯡꯈ꯭ꯔꯦ ꯍꯥꯏꯕꯀꯣ ꯃꯃꯤꯠ ꯇꯥꯡꯈ꯭ꯔꯦ ꯎꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯆꯠꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯀꯣ ꯃꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯆꯠꯈꯤꯗ꯭ꯔꯦ ꯃꯤꯒꯤ ꯀꯦꯔꯦꯛꯇꯔ ꯆꯠꯈꯤꯗ꯭ꯔꯦ ꯃꯥ ꯃꯤ ꯍꯥꯏꯗꯤ ꯃꯤꯒꯤ ꯀꯦꯔꯦꯛꯇꯔꯗꯨ ꯆꯠꯈꯤꯗ꯭ꯔꯕꯅꯤꯅ ꯃꯥ ꯃꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯔꯛꯇꯣꯏꯅꯤꯀꯣ ꯑꯗꯨꯗꯨꯅ ꯀꯦꯔꯦꯛꯇꯔ ꯑꯅꯤꯁꯨꯕꯁꯤꯗ ꯂꯩꯔꯦꯀꯣ ꯃꯤꯉꯣꯟꯗ ꯃꯥꯅ ꯐꯪꯕ ꯀꯦꯔꯦꯛꯇꯔꯁꯦ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯃꯌꯥꯝ ꯇꯥꯟꯁꯤꯜꯂꯨꯔꯒ ꯅꯤꯡꯊꯧ ꯃꯁꯥꯁꯦ ꯅꯤꯡꯊꯧ ꯑꯣꯏꯔꯦꯅ ꯈꯟꯖꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯃꯤꯒꯤ ꯀꯦꯔꯦꯛꯇꯔ ꯐꯖꯕ ꯅꯨꯡꯁꯤꯕ ꯑꯆꯨꯝꯕꯁꯦ ꯆꯜꯂꯛꯇꯕ ꯃꯃꯤꯠ ꯎꯕ ꯉꯝꯃꯛꯇꯕ ꯑꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯎꯕ ꯉꯝꯃꯛꯇꯕ ꯀꯦꯔꯦꯛꯇꯔ ꯑꯅꯤ ꯂꯩꯔꯦꯀꯣ ꯀꯦꯔꯦꯛꯇꯔ ꯑꯅꯤ ꯁꯨꯔꯦꯀꯣ ꯀꯣ ꯑꯗꯨꯗꯒꯤ ꯅꯦꯛꯁ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯑꯗꯨꯒ ꯆꯥꯛꯊꯣꯛꯈ꯭ꯔꯦ ꯁꯔꯨ ꯃꯌꯥꯝꯒꯤ ꯃꯩꯔꯤꯗ ꯃꯌꯥꯏ ꯀꯥꯕꯒꯤ ꯂꯥꯟꯐꯝꯗ ꯄꯨꯝꯅꯃꯛ ꯀꯩꯁꯨ ꯌꯥꯎꯗ꯭ꯔꯕ ꯆꯥꯛꯊꯣꯛꯈ꯭ꯔꯦ ꯁꯔꯨ ꯃꯌꯥꯝꯒꯤ ꯃꯩꯔꯤꯗ ꯁꯔꯨ ꯃꯌꯥꯝ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯑꯁꯤꯕ ꯍꯥꯏꯕꯅꯦꯕꯀꯣ ꯑꯁꯤꯕ ꯍꯥꯏꯕꯅꯦꯕ ꯁꯤꯁꯦ ꯀꯣ ꯑꯗꯨꯒ ꯁꯔꯨ ꯃꯌꯥꯝꯒꯤ ꯃꯩꯔꯤꯗ ꯀꯣ ꯃꯌꯥꯏ ꯀꯥꯕꯒꯤ ꯂꯥꯟꯐꯝꯗ ꯃꯌꯥꯏ ꯀꯥꯕꯒꯤ ꯂꯥꯟꯐꯝ ꯍꯥꯏꯕꯗꯤ ꯃꯌꯥꯏ ꯀꯥꯔꯒ ꯈꯛꯇ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯗ ꯑꯍꯦꯟꯕ ꯄꯥꯝꯃꯒꯈꯛꯇ ꯅꯠꯇ꯭ꯔꯣ ꯂꯥꯟ ꯇꯧꯅꯩꯁꯦ ꯑꯗꯨꯅꯤ ꯃꯌꯥꯏ ꯀꯥꯔꯕꯒꯤ ꯂꯥꯟꯐꯝꯗ ꯀꯣ ꯆꯥꯛꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯁꯔꯨ ꯃꯌꯥꯝꯒꯤ ꯃꯩꯔꯤꯗ ꯁꯔꯨ ꯃꯌꯥꯝ ꯃꯤ ꯃꯌꯥꯝ ꯍꯥꯠꯅꯕ ꯑꯁꯤ ꯑꯅꯥ ꯂꯩꯅꯕ ꯃꯐꯝꯗꯨꯅꯤꯀꯣ ꯂꯥꯟꯐꯝ ꯂꯥꯟ ꯍꯥꯏꯁꯤꯗꯕꯨ ꯃꯤ ꯃꯌꯥꯝ ꯁꯤꯅꯩꯗꯅꯀꯣ ꯑꯗꯨꯒꯤ ꯃꯩꯔꯤꯗ ꯀꯔꯤꯅꯣ ꯆꯥꯛꯊꯣꯛꯈ꯭ꯔꯤꯁꯦ ꯉꯁꯥꯏꯒꯤ ꯃꯤꯒꯤ ꯀꯦꯔꯦꯛꯇꯔ ꯀꯩꯅꯣ ꯃꯤꯒꯤ ꯀꯦꯔꯦꯛꯇꯔ ꯑꯍꯨꯝ ꯂꯩꯈꯤꯕꯗꯣ ꯀꯣ ꯍꯥꯏꯗꯤ ꯐꯖꯕ ꯑꯗꯒꯤ ꯅꯨꯡꯁꯤꯕ ꯀꯣ ꯑꯗꯒꯤ ꯑꯆꯨꯝꯕ ꯍꯥꯏꯔꯤꯕ ꯀꯦꯔꯦꯛꯇꯔ ꯃꯤ ꯈꯛꯇꯪꯗ ꯌꯥꯎꯕ ꯀꯦꯔꯦꯛꯇꯔꯗꯣ ꯆꯥꯛꯊꯣꯛꯈ꯭ꯔꯦꯕ ꯂꯥꯟ ꯃꯌꯥꯏ ꯀꯥꯕ ꯍꯥꯏꯕ ꯑꯩꯒꯤ ꯃꯌꯥꯏ ꯀꯥꯕꯅ ꯇꯧꯍꯜꯂꯛꯄ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯀꯣ ꯃꯤ ꯃꯌꯥꯝ ꯍꯥꯠꯇꯣꯛꯅꯔꯦ ꯑꯗꯨꯗꯗꯤ ꯐꯖꯕ ꯍꯥꯏꯗꯣ ꯂꯩꯇ꯭ꯔꯦ ꯅꯨꯡꯁꯤꯕ ꯍꯥꯏꯗꯣ ꯂꯩꯇ꯭ꯔꯦ ꯑꯆꯨꯝꯕ ꯍꯥꯏꯗꯣ ꯂꯩꯇ꯭ꯔꯦ ꯆꯥꯛꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯅꯤꯀꯣ ꯃꯥ ꯍꯥꯏꯅꯤꯡꯉꯤꯁꯦꯀꯣ ꯄꯨꯝꯅꯃꯛ ꯀꯩꯁꯨ ꯌꯥꯎꯗ꯭ꯔꯕ ꯀꯣ ꯀꯩꯁꯨ ꯌꯥꯎꯗ꯭ꯔꯕ ꯃꯄꯨ ꯍꯣꯛꯇ꯭ꯔꯣꯡ ꯍꯣꯔꯕ ꯍꯥꯝꯂꯕ ꯃꯤꯑꯣꯏꯕ ꯑꯁꯤꯗꯩꯗ ꯀꯦꯔꯦꯛꯇꯔ ꯑꯃꯁꯨ ꯂꯥꯛꯑꯦꯕ ꯄꯨꯝꯅꯃꯛ ꯀꯩꯁꯨ ꯌꯥꯎꯗ꯭ꯔꯕ ꯃꯄꯨꯛ ꯍꯣꯇ꯭ꯔꯣꯡ ꯍꯣꯔꯕ ꯍꯥꯝꯂꯕ ꯍꯥꯏꯁꯦ ꯐꯖꯕ ꯅꯨꯡꯁꯤꯕ ꯑꯆꯨꯝꯕꯁꯤꯁꯨ ꯌꯥꯎꯗ꯭ꯔꯕꯅꯤꯀꯣ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯒ ꯀꯩꯁꯨ ꯌꯥꯎꯗ꯭ꯔꯕ ꯃꯄꯨꯛ ꯍꯣꯇ꯭ꯔꯣꯡ ꯍꯣꯔꯕ ꯍꯥꯝꯂꯕ ꯑꯇꯩ ꯍꯥꯏꯗꯤ ꯃꯤꯅꯦ ꯍꯥꯏꯕꯒꯤ ꯀꯦꯔꯦꯛꯇꯔ ꯈꯨꯗꯤꯡꯃꯛꯇꯣ ꯑꯃꯠꯇ ꯌꯥꯎꯔꯛꯇꯕꯅꯤꯀꯣ ꯍꯣꯇ꯭ꯔꯣꯡ ꯍꯣꯔꯕ ꯍꯥꯏꯁꯦ ꯁꯤꯗ ꯍꯣꯇ꯭ꯔꯣꯡ ꯍꯣꯔꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯄꯪꯕ ꯃꯤꯁꯨ ꯑꯗꯨꯝ ꯍꯥꯏꯅꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯀꯦꯔꯦꯛꯇꯔ ꯈꯪꯖꯗꯕ ꯑꯄꯪꯕ ꯃꯤꯁꯤꯡꯁꯤꯁꯨ ꯍꯣꯇ꯭ꯔꯣꯡ ꯍꯣꯔꯕꯗ ꯍꯥꯝꯂꯕ ꯅꯪ ꯅꯀꯣꯛꯇꯣ ꯕ꯭ꯔꯦꯟꯗꯣ ꯀꯩꯝ ꯌꯥꯎꯗ꯭ꯔꯦꯒ ꯍꯥꯏꯕꯗꯨꯅꯤꯀꯣ ꯂꯩꯇ꯭ꯔꯦ ꯃꯤꯡꯁꯦ ꯇꯥꯏꯕꯪꯗ ꯁꯤꯈ꯭ꯔꯦ ꯃꯊ꯭ꯋꯥꯏ ꯃꯈꯣꯏꯒꯤ ꯎꯔꯤꯕꯁꯤꯗꯤ ꯀꯅꯥꯅꯣ ꯑꯗꯨꯗꯤ ꯌꯦꯡꯉꯨꯀꯣ ꯂꯩꯇ꯭ꯔꯦ ꯃꯤꯡꯁꯦ ꯇꯥꯏꯕꯪꯗ ꯁꯤꯈ꯭ꯔꯦ ꯃꯊ꯭ꯋꯥꯏ ꯃꯈꯣꯏꯒꯤ ꯎꯔꯤꯕꯁꯤꯗꯤ ꯀꯅꯥꯅꯣ ꯑꯗꯨꯗꯤ ꯁꯤꯗꯩꯁꯤꯗ ꯍꯣꯇ꯭ꯔꯣꯡ ꯍꯣꯔꯦ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯍꯣꯇ꯭ꯔꯣꯡ ꯍꯣꯔꯦ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯃꯊ꯭ꯋꯥꯏ ꯌꯥꯎꯗꯕꯁꯤꯅꯦꯕ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯐꯖꯔꯕ ꯅꯨꯡꯁꯤꯕ ꯑꯆꯨꯝꯕꯁꯦ ꯌꯥꯎꯗ꯭ꯔꯦ ꯃꯤ ꯑꯣꯏꯗ꯭ꯔꯕꯅꯤ나 ꯃꯥꯁꯨ ꯍꯣꯇ꯭ꯔꯣꯡ ꯍꯣꯔꯦ ꯊꯋꯥꯏ ꯄꯥꯟꯗ꯭ꯔꯦ ꯃꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯁꯤꯅ ꯀꯦꯔꯦꯛꯇꯔ ꯀꯔꯝꯕ ꯀꯦꯔꯦꯛꯇꯔ ꯑꯍꯨꯝ ꯁꯨꯕ ꯀꯦꯔꯦꯛꯇꯔ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯁꯤꯅ ꯀꯣ ꯉꯁꯥꯏ ꯀꯦꯔꯦꯛꯇꯔ ꯀꯌꯥ ꯁꯨꯈ꯭ꯔꯦ ꯀꯦꯔꯦꯛꯇꯔ ꯑꯅꯤ ꯁꯨꯈ꯭ꯔꯦ ꯑꯍꯨꯝ ꯁꯨꯗꯣꯏꯅꯦꯕ ꯃꯁꯤꯁꯤꯗ ꯑꯗꯨꯒ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯕ ꯖꯤꯕꯅꯤ ꯁꯥꯗꯒꯤ ꯍꯦꯟꯅꯁꯨ ꯁꯥꯊꯤꯕ ꯖꯤꯕꯅꯤ ꯀꯣ ꯍꯥꯏꯗꯤ ꯍꯣꯇ꯭ꯔꯣꯡ ꯍꯣꯔꯦ ꯎꯔꯤꯕꯁꯤꯗꯤ ꯀꯅꯥꯅꯣ ꯑꯗꯨꯗꯤ ꯁꯤꯗꯩꯁꯤꯗ ꯎꯔꯤꯕꯁꯤꯗꯤ ꯀꯅꯥꯅꯣ ꯑꯗꯨꯗꯤ ꯍꯦꯟꯅ ꯍꯥꯏꯔꯤꯁꯦ ꯁꯤꯒꯤ ꯃꯤꯅꯤꯡꯁꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯀꯕꯤ ꯃꯁꯥꯃꯛꯁꯤꯁꯨ ꯎꯔꯤꯕ ꯄꯣꯠꯁꯦ ꯀꯔꯤꯅꯣ ꯃꯁꯥꯅ ꯈꯪꯖꯗ꯭ꯔꯦ ꯀꯟꯐ꯭ꯌꯨꯖꯟꯗꯨꯅꯦꯕ ꯁꯤꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯟꯐ꯭ꯌꯨꯖꯟ ꯃꯉꯣꯟꯗ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯃꯥꯂꯦꯝꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯀꯔꯤꯅꯣ ꯈꯪꯗꯕ ꯀꯣ
ꯉꯥꯎꯆꯠꯅꯕꯒꯤ ꯀꯦꯔꯦꯛꯇꯔꯗꯣ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯃꯥꯁꯦ ꯀꯩꯗꯧꯕ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯍꯧꯒꯠꯂꯛꯏꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯒꯤ ꯍꯥꯏꯗꯤ ꯔꯣꯜ ꯂꯧꯋꯤꯗꯅꯀꯣ ꯌꯨꯠꯁꯤꯡꯁꯤꯒꯤ ꯃꯇꯝꯗꯨꯗ ꯍꯧꯒꯠꯂꯛꯄ ꯑꯗꯨꯁꯤꯡꯗꯣ ꯀꯉꯥꯎꯅꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯈꯪꯗꯕ ꯀꯉꯥꯎꯅꯕ ꯑꯃ ꯎꯕꯗꯣ ꯑꯗꯨꯗꯨꯅꯤꯀꯣ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯇꯥꯛꯏꯁꯦ ꯎꯔꯤꯕꯁꯤꯗꯤ ꯀꯅꯥꯅꯣ ꯑꯗꯨꯗꯤ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯕ ꯀꯣ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯕ ꯖꯤꯕꯅꯤ ꯍꯟꯗꯛꯇ ꯅꯧꯅ ꯊꯨꯡꯂꯕ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯊꯣꯂꯛꯇꯦ ꯀꯣ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯕ ꯍꯥꯏꯔꯦꯕ ꯁꯤꯗꯩꯁꯤꯗ ꯁꯥꯒ ꯄ꯭ꯔꯃꯥꯟ ꯇꯧꯔꯦꯕ 사가 प्रमाण तौबत नतेको सादगी जो है साथीबा करेक्टर खरा चेले हाबगी मीनिंग निको मीनिंग दि कइनो हाय काना अचाउरो काबा हाइसे साददी चेंदेबा कशु हाइदि माने चावल थोपा दुम चारगा हाइदि माइ मबुक थल्लगा दुम तोक्सेबा मनाक्ता सजी मयाम अम चेलसु सजी अम खक फारा मादि चायबा मियोबदि कतोय अचाउरो काबनिना माना तांजलिगे एकता लोयबा खम्बा नाइदे एकता पंतादा तांजले पंग कनोदो पंगतोदा तोक्सले अदुना हाइदि सादगिसु हेना साथीबा को जीव अमा ओइरे मसिजना करेक्टर मरी सुबा करेक्टर नेबको मरी सुबा करेक्टर सादगी हेना साथीबा करेक्टर जीव अमा ओइरे हंदक्ता नौना थुंगबा को हंदक्ता माना हंदक्ता नौना थुंगबा हाइरिसे करेक्टर से माना हंदक्ता नौना थुंगबा हाइरिसे कइगिनोबा हंदक्ता नौना थौलबा हाइसे कइनो हाइना हानदि मियोइबजे सुमाइन तौरमदे हुजिक्ति मियोइबजे सुमाइना तौरे अदु हुजिक फत्तबा करेक्टर मैम अमा चेलगा थोलइबा कनो हाइदि मी सिंगसिदि मी माद्रे मी नत्रे अदुदुना मखोगी ममिंगसे हाइदि ईश्वरना थारकपा मतमना मखोगी ममिंगसे थोलक्त्रे मीनिंग दि ईश्वरना थारक्तोइने मी हाइदि मी की करेक्टर चेलबा मी मैम थारक्तोइने अदु हुजिक लाइबा मी सिंगसिदि मी की करेक्टर दु चेंद्रमिना मी नत्तबा मी हाइदि करेक्टर अतोपा हाइदि अतोपा जीव अमा ओइना खल्ले हाबको मी नत्तबा अतोपा जीव अमा ओइना खल्ले अदुगा ममिंग थोलक्तबा जीव ईश्वरना थारकपा मतमना ममिंग थोलक्तबा जीव ओइना खल्लेबको अदुनिको सिदैसा मान हाइनिंगिसे अदा सिदैसा सैरेंसे लोयरेको सैरेंसिगी मागी क्वेश्चन अमु नैनसिको यूपीएससी दा हंगिबा 2018 दा कोइगी सैरेंसे सिगी 2018 दा हंगिसे अनौबा थुंगलबा जीवदा कवि इबोबिसकना मथंदा थौरी यानदुना सिजरे हाइरिबसि मियोइबगी फिबम असि नैनदुना इयुको सिदैसा पार्ट अनि थोम खाइदोइको 15 मार्किनिको पेज कोइनि इरुसे पेज मंगा पेज अहुमनिको हाइदि पेज अहुम इरक्तोइनेबा पेज अहुमसिदा हाइपेट अई सरापा मा हाइपेट हाइजरकेको इगदबा पोटसिंदो हाइदि अहांबा हौ मतमदा अनौबा थुंगलबा जीवा द कवि इबोबिसना मथंदा थौरी यानदुना सिजरे हाइसे हाइदि करम मतांगना हाइगे अहांबा हौरपा फेस हाइगिबा नत्रा हाइदि थौरी यानदुना सिबा हाइसे कइनो मागी इंट्रोडक्शन नंग हाइबिरमनी इ पिरमलिबा सैरेंग असि को इंट्रोडक्शन द पिरमलिबा सैरेंग असि कोइगी अनौबा थुंगलबा जीवा कौबा कवि ओजा थांजम इबोबिसना इबा सैरेंग कनो हाइदि कनो हाइबा मतेक असि लौथोरपनी अहांबा सरुक्तगी लौथोरपनी को से सैरेंग लाइरेक तो हाइरमबा याइको हाइदि सैरेंग लाइरेक तो सैरेंग लाइरेक तो काउखरे अपाइबा लेचिल अपाइबा थवाई सॉरी अपाइबा थवाई हाइबा सैरेंग लाइरेक सिदैनिको अपाइबा थवाई हाइबा सैरेंग लाइरेक का तो ममिंग दो पलम जाय इंट्रोडक्शन दको अदुदुगा बॉडी जे सिदैगे हौरसे पैराग्राफ अमा नारगा अदुदुगा पैराग्राफ मथंदना करी हाइरगने माना से हाइरिबै मरम दो हाइरमुको मरम से कइनो माना सिदैदा हाइरिबै मरम से हाइदि मसाना मसाजे मथंदा थौरी यानदुना सिजरे हाइरिबगे मरम से कइगिनो मरम दो आई ngasa हाइग्रे लन मैम अमा तांचले को लन मैम तांचले अदुदुगा लन मैम अमा हाइदि लन मैम मीनिंग नॉलेज मैम अमा तांचले को अदुगा मी ताइबंग पामसिदा लेरिबा मी अहिंगबा जीवा मैम जिक्सिदगी माना हेलेना मु खंजरे हेलेना खनबदुदगी अचारम कारे लान मैम अमा तोरे अदुदुना मरम ओरकांदा मसाना मसादा खोंगदा थांना यानजबगी टाइप नेबको हाइदि माना तौरबा थबक्तुना मरम ओरकांदा मसादो मांगजबदो अदुदो थोले हाबनेबको मथंदा थौरी यानदुना सिजरे अदुदुनी हाइदोइबको अदु मरम तो साइबो इरसु याइको साइबो इरसु याइ अदुगा सेकेंड पार्ट ता सिदैदा हाइदो मियोइबगी फिबम असि नैनदने इयुना सेकेंड पार्ट अमसु यारमेबको को सेकेंड पार्ट से मियोइबगी फिबम असि नैनदने इयु मियोइबगी फिबम से हुजि कइदौरे
ꯌꯦꯡꯉꯣ ꯃꯁꯥꯒꯤ ꯃꯁꯥꯅ ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯃꯤꯑꯣꯏꯕꯒꯤ ꯀꯦꯔꯦꯛꯇꯔ ꯃꯥꯡꯁꯜꯂꯛꯑꯦ ꯄꯣꯏꯟ ꯅꯝꯕꯔ 1 ꯀꯦꯔꯦꯛꯇꯔ ꯑꯩꯈꯣꯏ ꯉꯁꯥꯏ ꯀꯦꯔꯦꯛꯇꯔ ꯃꯔꯤ ꯅꯩꯅꯈꯤꯗꯅꯀꯣ ꯀꯦꯔꯦꯛꯇꯔ ꯑꯃ ꯃꯤꯑꯣꯏꯕꯒꯤ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔ ꯃꯥꯡꯁꯜꯂꯛꯄ ꯀꯦꯔꯦꯛꯇꯔ ꯑꯅꯤ ꯀꯣ ꯍꯥꯏꯗꯤ ꯃꯤ ꯍꯥꯏꯗꯤ ꯃꯁꯥꯅ ꯍꯣꯇ꯭ꯔꯣꯡ ꯍꯣꯔꯕ ꯃꯤ ꯑꯃꯒꯤ ꯇꯥꯏꯞꯇ ꯂꯩꯔꯛꯄ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯤ ꯑꯃꯒꯤ ꯇꯥꯏꯞꯇ ꯂꯩꯔꯛꯄ ꯀꯣ ꯑꯗꯨꯒ ꯄꯣꯏꯟ ꯅꯝꯕꯔ 3 ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯕ ꯀꯦꯔꯦꯛꯇꯔ ꯆꯦꯜꯂꯛꯑꯕꯀꯣ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯀꯦꯔꯦꯛꯇꯔ ꯑꯗꯨꯒ ꯀꯟꯀ꯭ꯂꯨꯖꯟꯗ ꯑꯗꯨꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯡꯗꯣ ꯍꯥꯏꯔꯣꯕ ꯍꯥꯏꯗꯤ ꯀꯦꯔꯦꯛꯇꯔꯁꯤꯡꯗꯣ ꯁꯦꯟꯇꯦꯟꯁꯇꯣ ꯁꯥꯡꯅ ꯏꯌꯨ ꯍꯥꯏꯗꯤ ꯃꯥꯅ ꯍꯣꯇ꯭ꯔꯣꯡ ꯍꯣꯔꯤꯁꯦ ꯀꯩꯒꯤꯅꯣ ꯊꯋꯥꯏ ꯌꯥꯎꯗꯕꯒꯤꯅꯤꯀꯣ ꯃꯥꯅ ꯀꯩꯅꯣꯗ ꯃꯤꯒꯤ ꯀꯦꯔꯦꯛꯇꯔ ꯆꯦꯜꯂꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯤꯒꯤ ꯀꯦꯔꯦꯛꯇꯔ ꯃꯤꯗ ꯆꯦꯟꯕ ꯐꯖꯕ ꯅꯨꯡꯁꯤꯕ ꯑꯗꯨꯒꯨꯝꯕ ꯀꯦꯔꯦꯛꯇꯔꯗꯨ ꯆꯦꯜꯂꯛꯇꯕꯩꯅꯦ ꯀꯥ ꯍꯥꯏꯔꯣꯕꯀꯣ ꯑꯗꯨꯗꯨꯒ ꯐꯥꯔꯁꯀꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯤꯅ ꯍꯥꯏꯗꯤ ꯁꯥꯗꯒꯤ ꯍꯦꯟꯅꯁꯨ ꯁꯥꯊꯤꯕ ꯖꯤꯕ ꯑꯣꯏꯔꯛꯄꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯔꯣꯕꯀꯣ ꯁꯥꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯀꯔꯥꯝ ꯆꯥꯎꯕ ꯍꯦꯜꯂꯛꯄ ꯁꯥꯒ ꯀꯦꯔꯦꯛꯇꯔ ꯁꯥꯅ ꯐꯥꯎꯕ ꯇꯧꯗꯕ ꯊꯕꯛꯇꯣ ꯃꯤꯑꯣꯏꯕꯅ ꯇꯧꯔꯦ ꯍꯥꯏꯕꯗꯨꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯂꯥꯁꯇ ꯀꯟꯀ꯭ꯂꯨꯖꯟꯗ ꯑꯅꯧꯕ ꯊꯨꯡꯂꯕ ꯖꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯍꯥꯏꯗꯤ ꯄꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯇ ꯄꯤꯅꯤꯡꯕ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯀꯟꯀ꯭ꯂꯨꯖꯟꯗꯗꯤ ꯑꯩꯈꯣꯏꯅ ꯀꯩ ꯏꯕ ꯌꯥꯏ ꯍꯥꯏꯔ ꯀꯥꯟꯗ ꯑꯅꯧꯕ ꯊꯨꯡꯂꯕ ꯖꯤꯕꯁꯤꯅ ꯑꯩꯈꯣꯏꯗ ꯇꯥꯛꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯑꯅꯧꯕ ꯊꯨꯡꯂꯕ ꯖꯤꯕꯗ ꯇꯥꯛꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯗ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯃꯤꯒꯤ ꯀꯦꯔꯦꯛꯇꯔ ꯃꯥꯡꯁꯜꯂꯛꯑꯦ ꯑꯗꯨꯗꯨꯅ ꯀꯦꯔꯦꯛꯇꯔꯁꯨ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯁꯦ ꯁꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯃꯤ ꯑꯣꯏꯗ꯭ꯔꯦ ꯁꯤ ꯀꯦꯔꯦꯛꯇꯔꯗꯨ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯑꯃ ꯂꯥꯎꯔꯤꯕꯀꯣ ꯑꯗꯒꯤ ꯀꯉꯥꯎꯅꯔꯕ ꯁꯃꯥꯖ ꯑꯃꯒꯤ ꯃꯌꯦꯛꯁꯨ ꯃꯥꯅ ꯐꯖꯅ ꯇꯥꯛꯑꯦꯕ ꯍꯥꯏꯕꯗꯤ ꯀꯣꯏꯁꯟ ꯍꯪꯉꯤ ꯃꯤ ꯃꯥꯟꯗ꯭ꯔꯦ ꯃꯤ ꯅꯠꯇ꯭ꯔꯦ ꯑꯅꯧꯕ ꯊꯨꯡꯂꯕ ꯖꯤꯕꯅꯤ ꯍꯧꯖꯤꯛ ꯅꯧꯅ ꯆꯦꯟꯖ ꯇꯧꯔꯛꯏꯕ ꯄꯣꯠꯁꯦ ꯅꯧꯅ ꯆꯦꯟꯖ ꯇꯧꯔꯛꯏꯕ ꯄꯣꯠꯁꯦ ꯐꯠꯇ꯭ꯔꯦ ꯍꯥꯏꯕꯗꯨꯅꯦꯕ ꯃꯥ ꯍꯥꯏꯅꯤꯡꯉꯤꯁꯦꯀꯣ ꯑꯗꯨꯗꯣ ꯑꯗꯨꯃꯥꯏꯅ ꯀꯟꯀ꯭ꯂꯨꯖꯟꯗꯣ ꯏꯕꯤꯔꯣ ꯑꯗꯨꯗꯨꯒ ꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯑꯗꯨꯝ ꯈꯨꯝꯕ ꯌꯥꯅꯤꯀꯣ ꯁꯦꯀꯦꯟ ꯀꯣꯏꯁꯟꯗ 10 ꯃꯥꯔꯛ ꯄꯤꯕ ꯀꯣꯏꯁꯟ 2021ꯗ ꯍꯪꯕ ꯁꯤꯁꯤꯃ ꯅꯩꯅꯁꯤꯀꯣ 10 ꯃꯥꯔꯛ ꯄꯤꯕ ꯀꯣꯏꯁꯟꯗꯤ ꯑꯩꯈꯣꯏ ꯄꯦꯖ ꯑꯅꯤ ꯈꯛꯇꯅꯤꯀꯣ ꯍꯥꯏꯗꯤ ꯄꯦꯖ ꯑꯅꯤ ꯈꯛꯇꯅꯤ ꯄꯤꯔꯛꯇꯣꯏꯁꯦ ꯑꯗꯨꯗꯩꯗ ꯄꯦꯖ ꯑꯅꯤ ꯄꯤꯕꯁꯤꯗ ꯅꯪꯒꯤ ꯍꯦꯟꯔꯥꯏꯇꯤꯡꯗꯣ ꯍꯥꯏꯗꯤ ꯋꯥꯔꯗ ꯃꯁꯤꯡꯗꯣ ꯃꯉꯣꯟꯗ ꯄꯤꯖꯔꯛꯏꯕ ꯋꯥꯔꯗ ꯃꯁꯤꯡꯗꯣ ꯂꯤꯃꯤꯠꯇꯣ ꯅꯪ ꯍꯥꯏꯗꯤ ꯌꯧꯅꯕ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯕ ꯄꯣꯠꯇꯨꯁꯨ ꯐꯣꯡꯗꯣꯛꯑꯒ ꯏꯗꯣꯏꯅꯦꯕꯀꯣ ꯑꯅꯧꯕ ꯊꯨꯡꯂꯕ ꯖꯤꯕꯗ ꯀꯕꯤꯅ ꯃꯤꯑꯣꯏꯕꯁꯤ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯕ ꯀꯣ ꯅꯧꯅ ꯊꯨꯡꯂꯕ ꯖꯤꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯔꯝ ꯁꯟꯗꯣꯛꯅ ꯅꯩꯅꯧ ꯍꯥꯏꯕꯅꯤꯀꯣ 10 ꯃꯥꯔꯛ ꯑꯣꯏꯔꯕꯅꯤꯅ ꯏꯟꯇ꯭ꯔꯗꯛꯁꯟ ꯉꯁꯥꯏꯒꯤ ꯏꯟꯇ꯭ꯔꯗꯛꯁꯟꯗꯨ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯄꯤꯕꯤꯔꯅꯤꯀꯣ ꯃꯁꯤꯒꯤ ꯍꯥꯏꯔꯤꯕ ꯑꯅꯧꯕ ꯊꯨꯡꯂꯕ ꯖꯤꯕꯁꯦ ꯄ꯭ꯔꯣꯁꯦꯛꯅ ꯏꯕ ꯑꯁꯤꯒꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛꯁꯤꯗꯒꯤ ꯂꯧꯊꯣꯔꯛꯄꯅꯤ ꯈꯣꯠꯂꯛꯄꯅꯤ ꯍꯥꯏꯕꯤꯔꯅꯤꯀꯣ ꯑꯗꯨꯗꯨꯒ ꯏꯟꯇ꯭ꯔꯗꯛꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯍꯥꯏꯗꯤ ꯄꯥꯔꯠ ꯑꯅꯤ ꯊꯣꯛꯄ꯭ꯔꯥ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯅꯤ ꯀꯕꯤꯅ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯕꯀꯣ ꯅꯧꯅ ꯊꯨꯡꯂꯕ ꯖꯤꯕ ꯀꯣ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯕ ꯁꯦ ꯀꯦꯔꯦꯛꯇꯔ ꯉꯁꯥꯏꯒꯤ ꯃꯔꯤꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯗ꯭ꯔꯦ ꯁꯥꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯀꯦꯔꯦꯛꯇꯔ ꯉꯥꯛꯇꯅꯤꯀꯣ ꯍꯥꯏꯕꯗꯤ ꯁꯥꯗꯒꯤ ꯍꯦꯜꯂꯦ ꯈꯟꯖꯕ ꯑꯆꯥꯎ ꯑꯔꯝ ꯀꯥꯕ ꯁꯥꯗꯒꯤ ꯅꯤꯡꯊꯧꯅꯤ ꯈꯟꯖꯕ ꯃꯌꯥꯝ ꯑꯃ ꯇꯥꯟꯖꯔꯒꯀꯣ ꯑꯗꯒꯤ ꯀꯦꯔꯦꯛꯇꯔ ꯑꯅꯤꯁꯨꯕꯗꯅ ꯑꯩꯈꯣꯏꯒꯤ ꯁꯥꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯀꯦꯔꯦꯛꯇꯔ ꯐꯖꯕ ꯀꯦꯔꯦꯛꯇꯔ ꯑꯍꯨꯝ ꯂꯩꯈꯤꯕꯗꯣ ꯑꯗꯨꯁꯨ ꯌꯥꯎꯔꯛꯇꯕꯀꯣ ꯑꯗꯒꯤ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯏꯂꯥꯕꯣꯔꯦꯠ ꯇꯧꯊꯣꯛꯑꯝꯗꯣꯏꯅꯤꯀꯣ ꯏꯕ ꯍꯥꯏꯁꯦ ꯑꯁꯤ ꯈꯛꯇꯪ ꯏꯔꯒ ꯁꯦꯟꯇꯦꯟꯁ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯊꯨꯡꯉꯣꯏꯕꯀꯣ ꯑꯗꯨꯗꯤ ꯏꯔꯒ ꯌꯦꯡꯖꯔꯣꯀꯣ ꯅꯣꯏ ꯅꯁꯥꯅ ꯍꯥꯏꯗꯤ ꯅꯪꯅ ꯏꯖꯔꯤꯕꯗꯣ ꯑꯗꯣ ꯁ꯭ꯄꯤꯠꯁꯨ ꯊꯨꯅꯕ ꯏꯗꯣꯏꯅꯤꯀꯣ ꯑꯗꯒꯤ ꯅꯧꯅ ꯊꯨꯡꯂꯕ ꯖꯤꯕꯅꯤ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯉꯁꯥꯏꯒꯤ ꯍꯥꯟꯅ ꯃꯤ ꯁꯥꯔꯛꯄꯗ ꯍꯥꯞꯄꯛꯄ ꯀꯦꯔꯦꯛꯇꯔꯁꯤꯡꯗꯣ ꯑꯝꯇ ꯌꯥꯎꯗ꯭ꯔꯕ ꯍꯣꯇ꯭ꯔꯣꯡ ꯍꯣꯔꯕ ꯃꯊ꯭ꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯤ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤꯀꯣ 3 ꯁꯨꯕꯗ ꯑꯗꯨꯗꯨꯅꯦꯕꯀꯣ ꯑꯗꯨꯅ ꯑꯅꯧꯕ ꯊꯨꯡꯂꯕ ꯃꯃꯤꯡ ꯊꯣꯂꯛꯇꯦ ꯑꯩꯈꯣꯏ ꯀꯕꯤꯅ ꯃꯃꯤꯡ ꯊꯣꯂꯛꯇꯕꯗꯣ ꯀꯟꯐ꯭ꯌꯨꯖꯟꯗꯣ ꯁꯤꯗꯁꯨ ꯍꯥꯏꯔꯅꯤꯀꯣ ꯑꯗꯨꯒ ꯂꯥꯁꯇ ꯀꯟꯀ꯭ꯂꯨꯖꯟꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯀꯟꯀ꯭ꯂꯨꯖꯟꯗꯣ ꯑꯗꯨꯝ ꯇꯥꯔꯅꯤ ꯍꯥꯏꯗꯤ ꯁꯩꯔꯦꯡꯁꯤꯅ ꯄꯤꯅꯤꯡꯉꯤꯕ ꯑꯥꯏꯗꯤꯌꯥ ꯂꯩꯗꯅꯀꯣ ꯍꯥꯏꯗꯤ ꯑꯅꯧꯕ ꯊꯨꯡꯂꯕ ꯖꯤꯕ ꯍꯥꯏꯕꯁꯤꯗ ꯄꯤꯅꯤꯡꯉꯤꯕ ꯑꯥꯏꯗꯤꯌꯥꯗꯣ ꯍꯥꯏꯐꯦꯠ ꯏꯔꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯏꯗꯣꯏꯅꯤꯀꯣ ꯏꯟꯇ꯭ꯔꯗꯛꯁꯟ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒ ꯅꯦꯛꯁꯇ 2023ꯗ ꯑꯅꯧꯕ ꯊꯨꯡꯂꯕ ꯖꯤꯕ ꯁꯤꯗꯁꯨ ꯀꯣꯏꯁꯟ ꯑꯃ ꯂꯩ ꯑꯅꯧꯕ ꯊꯨꯡꯂꯕ ꯖꯤꯕ ꯁꯩꯔꯦꯡ ꯑꯁꯤꯗ ꯀꯕꯤꯅ ꯃꯇꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯕꯒꯤ ꯃꯁꯛ ꯑꯁꯤꯕꯨ ꯀꯔꯤꯒ ꯆꯥꯡꯗꯝꯅꯗꯨꯅ ꯎꯠꯄꯒꯦ ꯍꯥꯏꯕꯗꯨ ꯁꯟꯗꯣꯛꯅ ꯏꯔꯛꯎ ꯀꯔꯤꯒ ꯆꯥꯡꯗꯝꯅꯗꯨꯅ ꯎꯠꯄꯒꯦ ꯍꯥꯏꯕꯁꯦ
matam asigi miyoiba hanbani ko matam asigi miyoiba se kari changdane ahambada ma se kadoba akoigi prithivida hingliba jiba mayam ga changdane ko jiba mayam ga changdane jiba mayam ga changdane adu duma point ama hairani jiba mayam dagi mana heli khole hairani ko adagi akoigi mi gi character yawa mi gi character hana mi sarakpada hapakpa character yawa mi singdo hanagi mi haitare ko mi hanagi ko ariba matamda leramba mi singdo aduga muk changdamdare ꯑꯗꯨꯗꯩꯗ ꯌꯥꯎꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯍꯣꯇ꯭ꯔꯣ ꯍꯣꯔꯦ ꯍꯥꯏ ꯑꯗꯒꯤ ꯁꯥ ꯀꯣ ꯁꯥꯒꯁꯨ ꯆꯥꯡꯗꯝꯅꯔꯦ ꯁꯥꯒꯅ ꯍꯥꯏꯗꯤ ꯁꯥꯗ ꯌꯥꯎꯗꯕ ꯀꯦꯔꯦꯛꯇꯔ ꯃꯉꯣꯟꯗ ꯌꯥꯎꯏ ꯈꯣꯠꯂꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯗꯒꯤ ꯍꯣꯇ꯭ꯔꯣꯡ ꯍꯣꯕ ꯊꯋꯥꯏ ꯄꯥꯟꯗꯕ ꯊꯋꯥꯏ ꯌꯥꯎꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯋꯥꯏ ꯌꯥꯎꯗꯕ ꯖꯤꯕꯒꯁꯨ ꯆꯥꯡꯗꯝꯅꯩ ꯊꯋꯥꯏ ꯌꯥꯎꯗꯕ ꯀꯣ ꯌꯥꯎꯗꯕ ꯑꯗꯨꯗꯨꯅ 15 ꯃꯥꯔꯛꯇ ꯍꯪꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯏꯔꯛꯑꯣꯕ ꯁꯤꯁꯨꯀꯣ introduction ibirani aduga page ahumniko introduction ibirani adagi maga changdanariba pochingse sidaisida hairicingse ibirani haidi pointsing jibaga changdamne elaborate torani jibaga changdamnabda kamai tawi jiba haidi jiba mayamsidagi mani hele ningthau haire adu ningthau hele hairagasu majo kano tawdaba adu habirani haidi ningthau hele hairagasu masa kano tawjadabdo adagi ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯃꯤꯒꯤ ꯀꯦꯔꯦꯛꯇꯔ ꯍꯥꯏꯗꯤ ꯃꯤ ꯁꯥꯔꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨ ꯌꯥꯎꯔꯛꯏ ꯑꯗꯨꯕꯨ ꯁꯤꯗ ꯑꯅꯧꯕ ꯂꯩꯔꯤꯕ ꯖꯤꯕꯁꯤꯡꯁꯤꯗꯤ ꯍꯧꯖꯤꯛ ꯌꯥꯎꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯁꯦꯀꯦꯟ ꯁꯨꯕꯀꯣ ꯁꯥꯒ ꯆꯥꯡꯗꯝꯅꯔꯅꯤ ꯁꯥꯗꯤ ꯑꯗꯨ ꯇꯧꯗꯦ ꯑꯗꯥ ꯇꯧꯗꯦ ꯑꯗꯒꯤ ꯊꯋꯥꯏ ꯄꯥꯟꯕ ꯊꯋꯥꯏ ꯌꯥꯎꯗꯕ ꯍꯥꯏꯗꯤ ꯃꯤꯅꯤ ꯍꯥꯏꯕꯗꯨꯒꯤ ꯄ꯭ꯔꯨꯞꯇꯨꯁꯨ ꯇꯥꯛꯑꯅꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯥꯛꯑꯒ ꯀꯟꯀ꯭ꯂꯨꯖꯟ ꯄꯤꯕꯤꯔꯅꯤ ꯑꯗꯨꯗꯨꯒ ꯁꯨꯃꯥꯏꯅ ꯈꯨꯝꯗꯣꯏꯅꯤꯀꯣ 2024ꯗ ꯍꯪꯗꯦ 2025ꯗꯁꯨ ꯍꯪꯗꯦ ꯑꯗꯨꯒ ꯃꯊꯪ ꯆꯍꯤꯗ ꯑꯗꯨꯝ ꯍꯪꯉꯛꯄ ꯌꯥꯏꯀꯣ ꯆꯍꯤ ꯑꯃꯃꯝ ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯝ ꯀꯥꯜꯂꯒ ꯑꯗꯣ ꯁꯤꯗꯒꯤ ꯑꯌꯥꯝꯕ ꯀꯣꯏꯁꯟꯁꯦ ꯁꯩꯔꯦꯡꯗ ꯀꯣꯏꯁꯟ ꯑꯍꯨꯝꯒ ꯍꯪꯉꯛꯄ ꯀꯥꯏꯁꯦ ꯌꯥꯝ ꯐꯖꯔꯕꯅꯤꯀꯣ ꯀꯣꯏꯁꯟ ꯍꯥꯏꯗꯤ ꯀꯣꯏꯁꯟ ꯑꯍꯨꯝꯒ ꯍꯪꯉꯛꯄ ꯍꯥꯏꯁꯦ ꯁꯩꯔꯦꯡ ꯈꯔꯗꯤ ꯀꯣꯏꯁꯟ ꯁꯨꯡꯍꯪ ꯍꯪꯗꯕ ꯀꯣꯏꯁꯟ ꯂꯩꯕ ꯂꯥꯏꯛ ꯃꯥꯒꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯍꯥꯏꯗꯤ ꯅꯣꯔꯣꯛ ꯄꯇꯥꯟ ꯄ꯭ꯔꯤꯊꯤꯕꯤ ꯍꯥꯏꯔꯤꯁꯦ 1973ꯗ ꯏꯕ ꯁꯩꯔꯦꯡꯁꯦ ꯁꯤꯗꯒꯤꯗꯤ ꯂꯥꯏꯔꯤꯛ ꯁꯤꯒꯤ ꯁꯩꯔꯦꯡꯁꯤꯗꯒꯤꯗꯤ ꯀꯣꯏꯁꯟ ꯑꯃꯐꯥꯎ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯀꯣ ꯂꯥꯛꯄ ꯌꯥꯏ ꯂꯥꯛꯇꯕ ꯌꯥꯏ ꯕꯠ ꯀꯣꯏꯁꯟ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯆꯍꯤ 10 15 ꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯗꯗꯤ ꯂꯥꯛꯇ꯭ꯔꯤꯀꯣ ꯅꯣꯔꯣꯛꯀꯤ ꯂꯩꯕꯥꯛꯇꯗꯤ ꯆꯔꯥꯡꯅꯔꯕ ꯃꯤꯁꯤꯡꯅ ꯀꯣ ꯁꯩꯔꯦꯡꯁꯦ ꯄꯥꯕ ꯍꯧꯖꯔꯦꯀꯣ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛꯁꯦ ꯀꯩꯅꯣ ꯅꯣꯔꯣꯛ ꯄꯇꯥꯟ ꯄ꯭ꯔꯤꯊꯤꯕꯤ ꯀꯣ ꯑꯗꯣ ꯅꯣꯔꯣꯛꯀꯤ ꯂꯩꯕꯥꯛꯇꯗꯤ ꯀꯣ ꯅꯣꯔꯣꯛꯀꯤ ꯂꯩꯕꯥꯛꯇꯗꯤ ꯆꯔꯥꯡꯅꯔꯕ ꯃꯤꯁꯤꯡꯅ ꯃꯀꯣꯛꯇ ꯋꯥꯅ ꯄꯨꯖꯗꯨꯅ ꯂꯨꯝꯂꯕ ꯈꯔꯨꯡꯒꯤ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯠꯇ ꯊꯛꯄ ꯐꯪꯖꯗꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯀꯣ ꯐꯠꯇꯕ ꯊꯕꯛ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯅꯣꯔꯣꯛꯇ ꯇꯥꯅꯤ ꯅꯪ ꯅꯃꯥ ꯅꯄꯥꯗ ꯑꯗꯨꯃꯥꯏꯅ ꯐꯠꯇꯕ ꯂꯝꯆꯠ ꯆꯠꯀꯅꯨꯅꯦ ꯅꯣꯔꯣꯛꯇ ꯇꯥꯅꯤꯅꯦ ꯀ ꯍꯥꯏꯅꯗ꯭ꯔꯣ ꯑꯗꯨꯗꯨ ꯅꯣꯔꯣꯛꯀꯤ ꯂꯩꯕꯥꯛꯇ ꯆꯔꯥꯡꯅꯔꯕ ꯃꯤꯁꯤꯡꯅ ꯃꯀꯣꯛꯇ ꯋꯥꯅ ꯄꯨꯖꯗꯨꯅ ꯂꯨꯝꯂꯕ ꯈꯔꯨꯡꯒꯤ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯠꯇ ꯊꯛꯄ ꯐꯪꯖꯗꯦ ꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯅꯣꯔꯣꯛꯇ ꯑꯩꯈꯣꯏꯅ ꯄꯅꯤꯁꯃꯦꯟ ꯄꯤꯕꯅꯦꯕ ꯂꯥꯏꯒꯤ ꯗꯨꯠꯁꯤꯡꯅ ꯅꯪ ꯅꯃꯥ ꯅꯄꯥꯗ ꯐꯠꯇꯕ ꯆꯠꯄ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯍꯥꯏꯔꯒ ꯅꯣꯔꯣꯛꯇ ꯊꯥꯔꯀꯥꯟꯗ ꯅꯣꯔꯣꯛꯇ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯄꯨꯟꯁꯦ ꯄꯨꯍꯜꯂꯒ ꯄꯨꯟꯒꯤ ꯏꯁꯤꯡꯗꯣ ꯊꯛꯄꯗꯤ ꯐꯪꯍꯟꯗꯕ ꯑꯗꯨꯒ ꯄꯨꯗꯤ ꯄꯨꯍꯟꯕꯀꯣ ꯑꯗꯨꯗꯨꯒ ꯂꯨꯝꯂꯕ ꯈꯔꯨꯡꯗꯣ ꯋꯥꯡꯉꯦ ꯄꯨꯍꯜꯂꯀꯥꯟꯗ ꯊꯛꯄꯗꯤ ꯐꯪꯍꯟꯗꯕ ꯌꯥꯝꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯣꯛꯍꯜꯂꯒ ꯌꯥꯝ ꯋꯥꯅ ꯂꯥꯛꯅꯕꯗꯣ ꯑꯗꯨꯗꯨꯅꯤꯀꯣ ꯑꯗꯨꯗꯨꯅꯦꯕ ꯍꯥꯏꯔꯤꯁꯦ ꯑꯗꯣ ꯍꯥꯏꯗꯤ ꯅꯣꯔꯣꯛꯀꯤ ꯂꯩꯕꯥꯛꯇꯗꯤ ꯆꯔꯥꯡꯅꯔꯕ ꯃꯤꯁꯤꯡꯅ ꯃꯀꯣꯛꯇ ꯋꯥꯅ ꯄꯨꯖꯕ ꯂꯨꯝꯂꯕ ꯈꯔꯨꯡꯒꯤ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯗ ꯊꯛꯄ ꯐꯪꯖꯗꯦ ꯍꯥꯏꯁꯦꯀꯣ ꯅꯠꯇꯦ ꯅꯣꯔꯣꯛꯀꯤ ꯂꯩꯕꯥꯛ ꯅꯠꯇꯦ ꯄꯇꯥꯟꯒꯤ ꯂꯩꯕꯥꯛꯇ ꯑꯔꯥꯝ ꯈꯧꯔꯥꯡꯂꯕ ꯀꯣ ꯅꯃꯨ ꯇꯥꯏꯕ ꯃꯤꯁꯤꯡꯅ ꯋꯥꯅ ꯄꯨꯖꯕ ꯈꯔꯨꯡꯒꯤ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯠꯇ ꯊꯛꯄ ꯐꯪꯖꯗꯦ ꯁꯦꯝ ꯀꯟꯗꯤꯁꯟꯅꯤꯀꯣ ꯁꯤꯗ ꯅꯠꯇꯦ ꯍꯥꯏꯔꯛꯏꯁꯤꯁꯨ ꯀꯩ ꯍꯥꯏꯅꯤ ꯁꯤꯁꯤꯁꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕ ꯍꯤꯡꯂꯤꯕ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡꯁꯤꯅꯀꯣ ꯌꯨꯠꯁꯤꯡꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯇꯝꯗꯨꯗ ꯍꯥꯏꯗꯤ ꯍꯧꯖꯤꯛ 1949ꯗ ꯑꯩꯈꯣꯏ ꯗꯤꯁꯦꯝꯕꯔꯗ 1949 ꯗꯤꯁꯦꯝꯕꯔꯗ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯗ ꯇꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡꯁꯦ ꯍꯥꯏꯗꯤ ꯃꯊꯣꯡ ꯃꯔꯝ ꯑꯃ ꯈꯪꯗꯕꯀꯣ ꯀꯟꯐ꯭ꯌꯨꯖꯟ ꯆꯠꯄꯀꯣ ꯑꯗꯨꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯗꯣ ꯁꯤꯗꯩꯁꯤꯗ ꯇꯥꯛꯏꯅꯦꯕ ꯍꯥꯏꯗꯤ ꯅꯠꯇꯦ ꯅꯣꯔꯣꯛꯀꯤ ꯂꯩꯕꯥꯛꯇ ꯅꯠꯇꯦ ꯅꯣꯔꯣꯛꯅꯦ ꯑꯃꯨꯛ ꯍꯥꯏꯔꯝꯃꯦ ꯍꯧꯖꯤꯛ ꯄꯇꯥꯅꯦ ꯑꯃꯨꯛ ꯍꯥꯏꯔꯦ ꯀꯣ ꯄꯇꯥꯟ ꯅꯣꯔꯣꯛꯁꯦ ꯍꯦꯟꯖꯜꯂꯛꯑꯀꯥꯟꯗ ꯄꯇꯥꯟꯁꯦ ꯌꯧꯗꯣꯏꯅꯤꯀꯣ
ꯍꯥꯏꯗꯤ ꯄꯇꯥꯟꯒꯤ ꯂꯩꯕꯥꯛꯇ ꯑꯔꯥꯝ ꯈꯧꯔꯥꯡꯂꯕ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯁꯤꯡꯅ ꯋꯥꯅ ꯄꯨꯖꯕ ꯈꯔꯨꯡꯒꯤ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯗ ꯊꯛꯄ ꯐꯪꯖꯗꯦ ꯆꯞ ꯃꯥꯟꯅꯕ ꯁꯤꯆꯨꯋꯦꯁꯟꯅꯤꯀꯣ ꯅꯣꯔꯣꯛꯀꯤ ꯂꯩꯕꯥꯛꯇꯁꯨ ꯄꯇꯥꯟꯒꯤ ꯂꯩꯕꯥꯛꯇꯁꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯋꯥꯕꯒꯤ ꯄꯅꯤꯁꯃꯦꯟꯁꯦ ꯄꯤꯔꯤꯅꯦꯕꯀꯣ ꯄꯇꯥꯟꯒꯤ ꯂꯩꯕꯥꯛꯇꯁꯨ ꯅꯣꯔꯣꯛꯀꯤ ꯂꯩꯕꯥꯛꯇꯁꯨ ꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯅꯣꯔꯣꯛ ꯑꯩꯈꯣꯏꯒꯤ ꯅꯣꯔꯣꯛꯁꯤꯗ ꯂꯩꯕ ꯅꯣꯔꯣꯛꯇ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯅꯣꯔꯣꯛ ꯑꯃꯁꯨꯡ ꯄꯇꯥꯟꯗ ꯊꯥꯔꯤꯕ ꯃꯤꯁꯤꯡꯁꯦ ꯐꯠꯇꯕ ꯃꯤ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯔꯒ ꯄꯇꯥꯟ ꯍꯥꯏꯅꯔꯤꯅꯤꯀꯣ ꯄꯇꯥꯟꯒꯤ ꯃꯐꯝꯁꯤꯗꯗꯤ ꯐꯠꯇꯕ ꯃꯤꯁꯤꯡꯒꯤ ꯂꯩꯐꯝ ꯐꯠꯇꯕ ꯏꯁꯣꯔ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯄ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛꯁꯦ ꯄꯇꯥꯟꯗ ꯂꯣꯏ ꯊꯥꯗꯣꯏꯅꯦꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯤꯗꯅꯤꯀꯣ ꯊꯥꯗꯣꯏꯁꯤꯀꯣ ꯑꯗꯨꯗꯨꯅ ꯐꯠꯇꯕ ꯇꯧꯔꯛꯄ ꯃꯤꯁꯤꯡꯗꯨꯒꯤ ꯄꯅꯤꯁꯃꯦꯟ ꯇꯧꯕ ꯃꯐꯝ ꯑꯅꯤꯅꯦꯕ ꯑꯗꯨꯕꯨ ꯅꯦꯛꯁꯇ ꯌꯦꯡꯁꯤꯀꯣ ꯅꯠꯇꯦ ꯁꯤꯗ ꯑꯃꯨꯛ ꯍꯥꯏꯔꯦ ꯄꯇꯥꯟꯒꯤ ꯂꯩꯕꯥꯛ ꯅꯠꯇꯦ ꯁꯤꯅ ꯃꯤꯅꯤꯡ ꯉꯁꯥꯏ ꯀꯟꯐ꯭ꯌꯨꯖꯟꯗ ꯑꯃꯨꯛ ꯂꯥꯛꯑꯦꯀꯣ ꯄꯇꯥꯟꯁꯨ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛ ꯅꯣꯔꯣꯛꯀꯤ ꯂꯩꯕꯥꯛꯁꯨ ꯅꯠꯇ꯭ꯔꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯁ꯭ꯋꯔꯒꯒꯤ ꯂꯩꯕꯥꯛꯇꯅꯤ ꯁ꯭ꯋꯔꯒꯒꯤ ꯂꯩꯕꯥꯛ ꯈꯧꯔꯥꯡꯕꯅ ꯆꯔꯤ ꯇꯠꯂꯕ ꯃꯤꯁꯤꯡꯅ ꯀꯣꯛꯇ ꯄꯨꯖꯕ ꯏꯁꯤꯡ ꯊꯛꯄ ꯐꯪꯖꯗꯦ ꯏꯁꯤꯡꯗꯨꯅ ꯍꯣꯟꯕꯒꯤ ꯋꯥꯖꯃꯟ ꯃꯔꯤꯛ ꯑꯃꯠꯇ ꯐꯪꯖꯗꯦ ꯌꯦꯡꯉꯣ ꯁ꯭ꯋꯔꯒꯒꯤ ꯂꯩꯕꯥꯛꯇꯁꯨ ꯆꯞ ꯃꯥꯟꯅꯅ ꯇꯧꯋꯦ ꯁ꯭ꯋꯔꯒꯒꯤ ꯂꯩꯕꯥꯛꯇꯗꯤ ꯀꯩꯗꯧꯋꯦ ꯑꯩꯈꯣꯏ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯄ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯍꯥꯏꯗꯤ ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯗꯨꯗ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯗ ꯆꯠꯄꯗꯨꯁꯨ ꯍꯥꯏꯗꯤ ꯑꯗꯨꯗꯁꯨ ꯀꯩꯗꯧꯕ ꯍꯧꯖꯤꯛꯀꯤ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯑꯋꯥꯕ ꯍꯥꯏꯗꯤ ꯐꯠꯇꯕ ꯃꯤꯅ ꯇꯧꯔꯛꯄ ꯊꯕꯛꯁꯤꯡꯗꯨꯒꯤ ꯄꯅꯤꯁꯃꯦꯟꯗ ꯑꯗꯨꯝ ꯐꯪꯉꯦ ꯀꯣ ꯁ꯭ꯋꯔꯒꯒꯤ ꯂꯩꯕꯥꯛꯇꯁꯨ ꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯄꯇꯥꯟ ꯅꯣꯔꯣꯛꯇꯁꯨ ꯐꯪꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁ꯭ꯋꯔꯒꯒꯤ ꯂꯩꯕꯥꯛꯇꯁꯨ ꯐꯪꯉꯦ ꯃꯤꯅꯤꯡꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯅꯣꯔꯣꯛ equal to patan equal to swarga ꯃꯣꯏ ꯑꯍꯨꯝꯁꯦ ꯃꯥꯟꯅꯩ ꯍꯥꯏꯅꯤ ꯃꯤꯅꯤꯡꯁꯦ ꯁꯤꯅ ꯇꯥꯛꯅꯤꯡꯉꯤꯁꯦ ꯀꯣ ꯃꯣꯏ ꯑꯍꯨꯝꯁꯦ ꯃꯥꯟꯅꯩꯅ ꯍꯥꯏꯔꯤꯕ ꯁꯤꯗꯩꯁꯤꯗ ꯑꯗꯨ ꯃꯈꯥꯗ ꯑꯃꯨꯛ ꯄꯥꯔꯛꯁꯤꯀꯣ ꯅꯣꯔꯣꯛꯀꯤ ꯂꯩꯕꯥꯛꯇ ꯅꯠꯇꯦ ꯄꯇꯥꯟꯒꯤ ꯂꯩꯕꯥꯛꯇ ꯅꯠꯇꯦ ꯁ꯭ꯋꯔꯒꯒꯤ ꯂꯩꯕꯥꯛꯇ ꯑꯗꯨ ꯃꯊꯪ ꯆꯠꯇꯣꯔꯤꯕ ꯁ꯭ꯋꯔꯒꯒꯤ ꯂꯩꯕꯥꯛꯇ ꯅꯠꯇꯦ ꯄꯇꯥꯟꯒꯤ ꯂꯩꯕꯥꯛ ꯅꯣꯔꯣꯛꯀꯤ ꯂꯩꯕꯥꯛꯇ ꯀꯥꯏꯅ ꯑꯃꯨꯛ ꯂꯥꯛꯇꯣꯔꯤꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯁꯤꯁꯨ ꯀꯟꯐ꯭ꯌꯨꯖꯟꯅꯦꯕ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯈꯪꯗꯕꯗꯣ ꯀꯣꯏꯁꯟ ꯃꯥꯔꯛ ꯑꯆꯧꯕ ꯑꯃ ꯂꯥꯛꯄꯗꯣ ꯑꯗꯨꯗꯨꯅꯤꯀꯣ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦꯀꯣ ꯁꯦꯀꯦꯟꯗ ꯇꯣꯜꯂꯕꯁꯤꯡꯗꯣ ꯄꯥꯞ ꯇꯧꯖꯔꯨꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯁꯥꯏꯗꯒꯤ ꯄꯅꯤꯁꯃꯦꯟ ꯐꯪꯉꯦꯕ ꯁ꯭ꯋꯔꯒꯗ ꯆꯠꯂꯁꯨ ꯁ꯭ꯋꯔꯒꯒꯤ ꯍꯥꯏꯗꯤ ꯐꯠꯇꯕ ꯇꯧꯔꯨꯕꯒꯤ ꯄꯅꯤꯁꯃꯦꯟ ꯐꯪꯉꯕ ꯀꯣ ꯑꯗꯒꯤ ꯄꯇꯥꯟꯗ ꯆꯠꯂꯁꯨ ꯐꯠꯇꯕ ꯇꯧꯕꯒꯤ ꯄꯅꯤꯁꯃꯦꯟ ꯐꯪꯉꯤꯕ ꯃꯤꯁꯤꯡꯗꯣ ꯇꯣꯜꯂꯕꯁꯤꯡꯗꯣ ꯍꯥꯏꯗꯤ ꯂꯥꯏꯔꯕ ꯀꯣ ꯑꯗꯒꯤ ꯇꯨꯍꯠꯄꯤꯔꯕ ꯀꯣ ꯑꯗꯒꯤ ꯃꯤꯆꯪ ꯁꯪꯒꯜ ꯂꯩꯇ꯭ꯔꯕ ꯀꯣ ꯁꯪꯒ ꯂꯩꯇ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯨꯅꯦ ꯇꯣꯜꯂꯕꯁꯤꯡ ꯑꯗꯨꯅꯦ ꯄꯥꯞ ꯇꯧꯖꯔꯨꯕ ꯅꯠꯇꯦ ꯄꯥꯞ ꯇꯧꯖꯔꯨꯕ ꯃꯤꯅꯤꯡꯗꯤ ꯄꯥꯞ ꯇꯧꯗꯅꯗꯤ ꯑꯩꯈꯣꯏ ꯅꯣꯔꯣꯛ ꯆꯠꯂꯣꯏ ꯅꯣꯔꯣꯛꯇ ꯑꯩꯈꯣꯏ ꯁꯨꯡꯆꯠ ꯆꯠꯂꯣꯏꯗꯣꯏꯅꯤ ꯑꯗꯨꯕꯨ ꯄꯥꯞ ꯇꯧꯔꯨꯕ ꯅꯠꯇꯦ ꯃꯥ ꯅꯣꯔꯣꯛꯇ ꯆꯠꯂꯦ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯨꯕꯅꯦ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯄꯇꯥꯟ ꯆꯠꯇꯣꯏꯅꯦ ꯄꯇꯥꯟꯗ ꯑꯗꯣ ꯄꯇꯥꯟ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯖꯔꯨꯕꯁꯨ ꯅꯠꯇꯦꯕ ꯑꯗꯣ ꯄꯇꯥꯟꯗꯗꯤ ꯑꯗꯨꯝ ꯆꯠꯂꯦꯕ ꯅꯠꯇꯦ ꯂꯩꯖꯕ ꯅꯠꯇꯦ ꯃꯁꯥꯒꯤ ꯃꯔꯜꯁꯨ ꯂꯩꯕ ꯅꯠꯇꯦ ꯀꯣ ꯃꯤꯆꯪ ꯁꯪꯒꯁꯨ ꯂꯩꯕ ꯅꯠꯇꯦ ꯂꯥꯏꯔꯕꯅꯤ ꯃꯣꯏꯁꯦ ꯑꯁꯨꯝꯅ ꯍꯤꯡꯉꯤ ꯕꯨꯠ ꯄ꯭ꯔꯦꯠꯀꯤ ꯂꯩꯕꯥꯛꯄꯨ ꯑꯁꯨꯝꯅ ꯍꯤꯡꯉꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯣꯏ ꯋꯥꯅ ꯍꯤꯡꯉꯤ ꯕꯨꯠ ꯄ꯭ꯔꯦꯠꯀꯤ ꯂꯥꯏꯕꯛꯄꯨ ꯍꯥꯏꯕꯀꯣ ꯂꯥꯏꯕꯛꯄꯨ ꯕꯨꯠ ꯄ꯭ꯔꯦꯠꯀꯤ ꯂꯥꯏꯕꯛ ꯕꯨꯠ ꯄ꯭ꯔꯦꯠꯅ ꯇꯧꯒꯗꯕ ꯊꯕꯛꯅꯦ ꯕꯨꯠꯅ ꯄ꯭ꯔꯦꯠꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯆꯠꯀꯗꯕꯅꯦ ꯕꯨꯠ ꯄ꯭ꯔꯦꯠ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯐꯠꯇꯕ ꯀꯦꯔꯦꯛꯇꯔ ꯆꯦꯟꯕ ꯃꯤꯁꯤꯡꯗꯨꯅꯤꯀꯣ ꯃꯤꯕꯨ ꯀꯤꯍꯟꯕ ꯑꯗꯒꯤ ꯃꯤꯕꯨ ꯈꯪꯍꯟꯕ ꯑꯗꯨꯒꯨꯝꯕ ꯀꯦꯔꯦꯛꯇꯔꯗꯨꯅꯤꯀꯣ ꯑꯗꯨꯒꯤ ꯀꯦꯔꯦꯛꯇꯔ ꯕꯨꯠ ꯄ꯭ꯔꯦꯠꯀꯤ ꯂꯥꯏꯕꯛ ꯕꯨꯠ ꯄ꯭ꯔꯦꯠꯅ ꯐꯪꯒꯗꯕ ꯄꯅꯤꯁꯃꯦꯟꯗꯣ ꯃꯣꯏꯅ ꯐꯪ ꯂꯩꯔꯦꯕ ꯀꯣ ꯍꯥꯏꯗꯤ ꯕꯨꯠ ꯄ꯭ꯔꯦꯠꯅ ꯍꯧꯖꯤꯛꯀꯤ ꯏꯁꯤꯡꯗꯣ ꯄꯨꯔꯒ ꯏꯁꯤꯡ ꯊꯛꯄ ꯐꯪꯗꯅ ꯋꯥꯅ ꯄꯇꯥꯟ ꯂꯩꯕꯥꯛꯇ ꯅꯣꯔꯣꯛ ꯂꯩꯕꯥꯛꯇ ꯂꯩꯒꯗꯕꯗꯣ ꯃꯣꯏꯅ ꯐꯪ ꯂꯩꯔꯦꯕ ꯅꯝꯗꯨꯅ ꯍꯥꯞꯄꯤꯗꯨꯅ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯁꯤꯡꯗ ꯌꯦꯡꯉꯣ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯁꯤꯡꯁꯤꯗ ꯕꯨꯠ ꯄ꯭ꯔꯦꯠꯀꯤ ꯂꯥꯏꯕꯛꯇꯣ
namdana hapire habidi moida tawgadaba dasado moida tahalle lairaba togatpiraba mi chang sangal lejadaba mi singse tahalle aduna noro ke lebakta natte patan ke lebakta natte patan ke lebakta natte prithivida natte swargata meaning this is the prithvi ma hapsale ko husik tola taraba singsida leidi se krai dana they are living in koigi prithivida leini ko prithivida ado prithivida leibase sise patan da leibaga chap manare ko norok ta leibaga chap manare ko norok ta patan da norok ta leibaga chap manare but pre na leigada mafam neba ado but pre ke mahutta ka tawre moino na mo chingre moino na mo chingre meaning di kaino hara kana prithvi da lei leina patan da leiba norok da leiba punishment da prithvi da lei leina phangi habani haidi pha cho sang yam yaitong khamdom ba singsina tolaba singsida mara leitana mara pisan doni mi hatrasu mi halena haijan doini adagi moigi sakthong phangjagadaba mayam jingdo huran bi doini sathok bi doini acho sang mayam jing hujik tawriba mayam modern era sida tawriba mayam phattaba mayam jing doni ko ma hani adudai sigi explanation yam ama tawbe haidi boot bread ki laibak sa mo kanana happy is a boot bread ki laibak sa ko acho sang sing ko acho sang sing koigi prithivida leiringayda prithivida lai sidrigo moise prithivida leiringay matamda acho sang singsina pa adi kano ke tola tara singse norok patana thabada no thari sine meaning se atu ko tase aduduni ko ma haise sigi de question se pawgi oina UPSC da question ambo hangdri aduna sigi de question reference piningai litre pa tawdabu sidigi sagatdoini ko adi noro noro के कैरेक्टर दो कहीं पतान के कैरेक्टर दो कहीं स्वर्ग के कैरेक्टर दो कहीं स्वर्ग तुच्छिंग ना फतब तरोप मीसिंगसुबु लाक्नादोइने अदुदैदा को अदुगी कैरेक्टर दो कदबा स्वर्ग तुच्छिना लाक्नाबदो कदबा पृथ्वीददि कनानमो से स्वर्ग तुत्तो कनानमो सेले पैसा पाइबा इनाकरा खुनबा याइतों खमदोंबा लुचिंगबा सिंग सेलेबा दुगा लायरबा तोत्पिरबा मिसंग संगा लेट्रबा तोलबा सिंगदना ngasagi phattaba tawba but plate ki but plate singdo mohot chilleba aduduga ishwar ishwarna phattaba tawba singdo laknabada dumaina moina laknari aduduni ko character analysis to adudo paragraph ani da sangna phasana ama sengna itho example khara yam piro haidi tola tara singsana inakara khumsina kamaina laknai habdugi example ma'am piro haidi boat tawbada mi adi kan adi phattaba adi koi phattaba moina tawraga macha masuda taba karmachari macha masuda taba khotpa adugumai ma'am jing loina ma hai example sing aduduga hojike hariba kanodo haidi character hojike ani naina gibedo adudo ibiro adudu itho thambiro adudu any question ama lakpa matamda hojike hariba photo khatang iraga do mark phangdibako adudu admaina tawbiro sidagi hena de ai khangsaba lejadre thank you so much tabibagi sididi sida lotion jarage next di amo koigi oda sri viren ko ko nongthoba viren gi sareng ani amaga mu tawge ko ado mathang sareng jingja mathang tawsarake ai pa isana pa sabsing duni ko sida lali chumi adagi sumaina taw semdok piro aduga kaso ai haijabadi nate aduna lalagasu semdok piro seminase aisu exam thadrini थानबा प्रिपेयर तौजबनी अदुना मयाम पुनः हेल्प तौमिनसे को थैंक यू सो मच हैव अ ग्रेट डे